Manipur Top Channel digi Manipuri Morning News Update tawzagi ngasi May tang 12 da Nungna thajilakpada nupi ama sokle aduga Hariyana da Manipuri nupi ama tamthina phukhre gyan tarakpada laikhatnaraga lairamle haidi aduga miyam manungi oiba pautaminasi Nungna thajilakpada nupi ama sokle Imphal East District ki Andhra Police Station ki manung sanma yairipok ning thaunai mai lekai de ngarang numidang machin mana kangbu amada yum amada nung thomjinduna landaba gi thaudukta nupi ama sokle yairipok ning thaunai mai lekai digi MD Yunus sai nipuga manga apokpa Ahmad Ali amasu maki manau nu passing MD Raza Khan sai kuntra ga nipan MD Salim sai kuntra amadi MD Nawaz makhoi gi mayum gi maningda leiba MD Ayub Khan sai nipuga manga gi mayumda mayum ga punba grocery dukan ngang numidang nungna landabani thaudok aduda Ayub Khan gi loinabi Rezia sai nipugi makokta sokpadagi CSC yaripok puduna lekatnaki thaudok adugi matangda Ayub Khan gi manau nupa MD Narul Amin na ngasi nungtil paumising dahay numidang pung mapan makhay dagi nungyay matung pung baro makhay pau masin manau marina adat akam laitana nungna landabagi matakta akan bawahay wata kaya sajina duna laukong duna kianki itay me Rezia makokta nungna panbadagi shoki mahak na hangzaba grocery dukan gi yumthak kuppa GI sitching mapam kaya da hobagi matakta steel shutter na panba thongjaw mapam kaya da su nungna thombagi mapam lay hay na mahak na makataki ta sengmagi dingang numidang pung mapalom tabda laikai da khatna sainabagi thaudok ama thoki hairiba thaudok aduda aikhoigi imung manunggi miyoy amata yawrba laite adubu kadom kari wakhalona ekhoida tainarakliba haiba adudi lamba phangdre MD Yunus hanagi minister thonaujam Siam Kumar bu sogot miyoini aduga mahaki manawnu pa ahumlak Manipur police ta thabak tawbane aduga ekhoigi laikhidraba ahal amadi Ahmad Ali Congress ki mirep ama oina Andro AC da DS Siam Kumar ga matam amada assembly mikhalda lamba tawno khiba lai madugi political gi oiba malom amada satharak para haibadi singnei mathaki wafam singasing ngahak naithairiga maru oina panjaning libadi Andro police station ki kangbu ngarang numidang machin manaw marina ekhoigi yumda landaba amadi laikai da sarang na ba thokwan bada matam sana laksin khitaba aduni Andhra Police Station da thaudu adugi matang na matam sana pau pizaki adubu makhoi digi phangkiba pakhum adudi ningba kainingai ni makhoi gi mamang maktada machin manaw marina nungna thomki amadi mamai thangda nongyai matung pung ama rom tabada irang laksinki amuke hena penjedriba wafam amadi ngase yu Andhra PS da machin manaw mari adugi mathakta matik saba thabuk lokhat pinaba ayiba wakat cherol ama pisinba chatki adubu lawbiyu yaraktaba asini maram asina Manipur lenga ki mari leinaba loisangna thogdo asigi matangda miyeng sangbiduna wayel tobiyu hainsu Narul Amilna phongdorakhi atopa maru oiba paw manam asigi content si aina ngarang ki nungdairang gi phongbasi phongdu hapsakrabani aduga amuka hanasu maru oiba sing yaurai hapsaraki Hariyana da Manipuri nupi ama tamthina phukhre Hariyana gi mafam amada thabak tawduna lebi Manipur digi nengchong hoi misyo kobi masagi sai 18 khakta ngairibi nupi masa ama bo Hariyana gi Gurugram gi manungsana leiba Fajaipur da tamthina phurakle haina Delhi Manipur Society na thadorok pasirol amana hairi serol asigi matungina thaudo asingrang nungthil pung manga makhairom taba matamda nupi masa asina chana ba masa mana masing khara lairuraga mahakki hostel da halakpagi lambi da thokibani hairi nupi masa asina lambi du phawduna lakpada lambi adugi nakalgi yumdagi nupi amana yamna hanthaba thaki wahai wata sijina duna lambi adu phawduna satana ba hairakki maduda nupi masa aduna khumubadagi imung manungi miyoi sing adu tholaktuna nupi aduda kusu khulai kya sijina duna phubo horokibani hairi nupi masa asina phongdorakpagi matung ina mahakna wakhal tarakpa matamda mahak atopa mafam amada awang nongpoki miyoi singna laikatna duna lairami hairi matam aduna mahaki kok nga khwang amadi khutki saruksingda sokpa thengnaki masigi matungna mahaki haksangi phibam hospital yengsil halabagi matungna desam amane Manipur Student Association Delhi masaki thaumisingi matenga lonena Gurgaon da leiba Dadasapur Police Station na complaint ama thangatki complaint adugi matung ina police na FIR ma lakhatki hauzik oiriba phibam asida nupi masa asi mahak masagi hostel aduda hanjinduna leibida khodong sadaba maram atopa safagadaba mafam amada hongdoktuna leidi hari lonena hauzik phawbada mara leiba miyoi sing police na phagat pagna singbagi wafam amata leitri haina Delhi digi phangba paw mana hairi loisilakpada mapalam gi maru oiba paw mana musaina amasum US ki marakta media war kan khalakli COVID-19 ga horaphamgi matangda sauna awai khum tawnaringai marakta China amasum US ki marakta media war kan khalakpaga loinana ningthokaba numita Beijing na Chinese origin journalist da athingbasing thamba America gi misang mikhai naiba anoba rule gi pakhumpi gani hana kian khre
Chinese journalisting yamlabada numit maudrani hena laiba yadanaba matam sangdoknaba haizaragana sangdokpa yaba visa sing limitation thamnaba anaubu rules sing irai numita US Homeland Security Department na lauktokhi Washington gi khongthang adu yaningdaba phongdokladuna ningthokaba numita Chinese Foreign Minister gi spokesperson Bao Region na paumi singda haiki Washington gi khongthang asina US the Chinese media gi normal pau lobda sathina so ongane asoibasi khutak sumthona ba US da ikhoina taksili maduna travel China na matik sawa thabak sing lokhatkani China is the real sick man of Asia haina Wall Street journalist COVID-19 gi matang na pau ama phongki bagi pakhum oina February da China na Wall Street Journal gi journalist ahum tan kraba matuna US gi khwaidigi noba khongthang asi lakpani haina phongdorakli